Russia Ukraine crisis ki matangda India ki position clear oy Jaishankar hauzik Russia amadi Ukraine ki marakta lan soknariba sigi matangda India ki lairiba position clear oy haina External Affairs Minister Jaishankar na phongdokhre New Delhi da piki bawarol amada External Affairs Minister Jaishankar na haikibada India na yangthinabagi thawong sing asi leplaga wari shananaba national sovereignty ngaknabagi wafamsu taksilladuna Ukraine की क्राइसिस असी हौजी की ओइना डोमिनेटिंग ओइबा इशू अमने मसी इंटरेस्ट अमदे वैल्यू ग मरी लेनबा अदु खक नतना मालेम सिनबा थुंबगी ओइना फल असी फंगदौरिबने लान असी की मतंग इंडिया की फिरेप करिनो हाइना हंगलखिबदा जयशंकर ना पाखुम पिरदुना हाइखिबदा एशियादा रूल बेस के ऑर्डर असी चैलेंज तरोकबा मतमदा यूरोप तगे अइखोइना फंगबा एडवाइस ता अहेनबा ललोलिटिक तौवे अदुबु अइखोइना दे एडवाइस अदु पिद्रे Afghanistan da thokiba thokdoki matang da pankibada rule based order karino haiba targa de aikhoina diplomacy gi lambi amada halakpagi mathau tai loina na khut thongna bugi thokdok sing asi lepkada bane war asina phangliba pak chauraba fal asigi matang da wari sharaduna haikibada chathariba conflict asida winner haibadu lairoi issue asina thawama de chana thangna pot chai gi mamal tangbagi khudong chadaba mayok na halle mahang na hingda tumba yadaba posak ahum karino haibagi matang da hangkibada Jaishankar na paukhum piraduna haikibada international oina haukiba chahi anigi matamasida COVID-19 ki pandemic laikiba Afghanistan amadi Ukraine gi thokliba wathok sing West Russia US amadi China gi marakta ungkhanabagi thawong sing lairiba sene mahang na haikibada Ukraine gi thokdok asi China dagi mangjil thana thokpa thokdok natte Asia da sigumba thokdok asi Europe ki attention yaudana haukiba decade asida Asia da thoktuna laklabane maramaduna masi Asia da mijeng changba haunabagi damakta Europe mikap thokpagi tangai fadaba laire Asia gi lamdam asida boundary gi laikhai tanadaba terrorism amade rule based order da singnabagi thawong kaya chathaduna lakle Assam police amasung army na ulfa ai gi kemda spy oina thajin kiba amagi confessional statement thadorokre Paris Baruana Luchingba Ulfa Aigi Kemda Spy oina Assam Police amasung Army na thajan kiba miyoy amagi confessional statement lalulu pasina thadorokre adubu Assam gi senior police aduga Joint Commissioner of Guwahati gi thaupuriba Partha Sarathi Mahantana di wafam aduda yamna kanna yaningda phongdokre Ulfa na thadorokiba confessional statement aduda Assam gi top police official amasung Indian Army gi senior officer singna Ulfa aigi kemda spy oina tharakhibani haiba miyoy adugi mamingna Sanjib Sharma kawe Assam gi baihata Chari Ali dagi ne miyoy asina pikiba mahaki confessional statement amada Assam gi Joint Commissioner of Guwahati Police Partha Sarathi Mahanta amasung Srinagar da posting taba senior army officer Dunumani Saikiana mission amaga loinana Ulfa aida join tauna batharakhibane loinana senior police amasung Army official adugi maikei dagide mahakna ulfa aigi kemda leiringaida lalolup adugi manungi oiba akupa information sing collection taunaba madi tongan ba mafam singda leiriba lalolup asige base sing manghan takhanana ba akanba instruction pirakhi spy Sanjib Sharma na makha tana haikibada para commando da leiba mahaki manau nupa ama Manipur da laikidaba chahi mari gi matungda Assam police ki top official Partha Sarathi Mahanta amasung army officer Dunumani Saikiana unakhe matamadu da top police officer Partha Sarathi na ulfa aida yauduna mahake manau nupagi laman singnana bakhangan khe loinana mangonda sinariba mission adu mai pakpa tarabadi lupa crore ama pigani haina su thajaba pikhe ulfa aigi kemda spy oina thadringagi mamangda mahakpo Martial art amasung nungmay kapaning thina tambiki Assam police amasung army na chathariba thawong asina government amasung lalulup ani asige marakta peace talk chathaba yai haina thajaba ama lairamkhibadu hena nungnangba pokhalle haire adumakpu ulfa aina maral siriba Assamge senior police officer amasu oiriba Guwahati police ke Joint Commissioner Partha Sarathi Mahantana ulfa aigi wapamadu yamna kanna yaningdaba phongdokhre mahaki maikei dagi ulfa aigi kemda kanagumba amatasu spy oina thakiba leite matau karamna mahaki maming paksilagli banu haibasi khangba ngamdei police ki profession oibana mahakna miyoy kaya amaga una
असम की कामरूप डिस्ट्रिक्ट महागन लेरिंगे मतमदा उल्फा आइना स्पाई ओइना थारखी हाइरिबा पार्था सारथी महंता हाइरिबा मियोय असे उनरंबा याय अदुबु महाक निंगसिंगबदि ngamde haina phongdokhe panba yabadi haukiba tha kharagi matam asida asam ge masak nairaba miyoi kaya ama ulfa aida join tawkibadagi state sarkar da nungnangba kaya lairibane unofficial statement amana chahi asida asam ge youth chaniga kulhumdoi mayum thadoktuna lalawlup asida join tawkhre haire hairiba development ase asam da himanta biswa sharma na chief minister oina wasak lawkhraba matung ikan kanadana haukiba chahi 2021 ge मे थादा लालुलुप असिदा यूनिलैटरल सीज फायर लाउथोख्रबा मतुंगदने आरोइबदा ताबिरिबा पुमनमकपु थागतजरे।